ꯑꯗꯨꯒ ꯑꯦꯂꯔꯖꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯀꯠꯆꯕ ꯇꯧꯕ ꯌꯥꯏ ꯄꯣꯝꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯍꯤꯁꯇꯥꯃꯤꯟ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ ꯍꯧꯖꯤꯛꯀꯤ 1 to 19 years ꯌꯥꯝꯅ ꯑꯥꯎꯠꯗꯣꯔꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯉꯁꯥꯏꯒꯤ 1 year ꯃꯈꯥꯗꯤ ꯑꯩꯈꯣꯏ ꯄꯤꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯒꯠꯂ 1 to 19 years ꯁꯤ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯔꯣꯟ ꯑꯣꯏꯕ ꯆꯍꯤ ꯒ꯭ꯔꯨꯞꯅꯦꯅ ꯑꯩꯈꯣꯏꯒꯤ 1 yearꯗꯒꯤꯅ 19 years ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤ ꯇꯤꯟ ꯂꯩꯕꯁꯤꯅ ꯇꯤꯟꯁꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯁꯤ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯋꯥꯝ ꯑꯅ ꯈꯪꯅꯕ ꯑꯗꯒꯤ ꯋꯤꯞ ꯋꯥꯝ ꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯋꯤꯞ ꯋꯥꯝꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯍꯨꯝꯁꯤꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯊꯤꯔꯤꯡꯗ ꯂꯩꯕ ꯃꯇꯝꯗ ꯐꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤꯌꯥꯒꯨꯝꯕ ꯊꯣꯛꯍꯟꯕ ꯑꯗꯒꯤ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤꯡꯁꯤ ꯃꯥꯅ ꯆꯨꯞꯊꯣꯛꯈꯤꯕ ꯑꯗꯩ ꯑꯉꯥꯡꯁꯤ ꯉꯁꯥꯏꯒꯤ ꯇꯤꯟꯅꯣꯏ ꯀꯥꯟꯖꯪꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯤꯔꯤꯡꯁꯤꯗꯩꯁꯤꯗ ꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯂꯧꯊꯣꯛꯈꯤꯕꯅꯤꯅ ꯑꯗꯒꯤ ꯍꯩꯅꯤꯡꯍꯟꯗꯕ ꯑꯗꯒꯤ ꯃꯥꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯍꯟꯗꯕ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤꯡꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯁꯤ ꯋꯥꯡꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯅꯣꯔꯃꯦꯜꯗ ꯑꯗꯨ ꯐꯪꯗꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯠꯇꯗ ꯄꯤꯖꯒꯗꯧꯔꯤꯕ ꯒꯨꯂꯤꯁꯤꯡꯁꯦ ꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯁꯦꯡꯕꯁꯨ ꯄꯟꯈ꯭ꯔꯦ ꯑꯜꯕꯦꯟꯗꯥꯖꯣꯜ ꯍꯥꯏꯔꯤꯕ ꯒꯨꯂꯤꯁꯤ 1 to 2 yearsꯇꯅ ꯑꯩꯈꯣꯏꯒꯤ 200 milligram ꯁꯤ ꯐꯖꯅ ꯑꯉꯥꯡꯒꯤꯗ ꯍꯥꯏꯔꯒ ꯂꯣꯏꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯧꯖꯈꯤꯕꯗꯨꯅꯦꯀꯣ ꯑꯗꯒꯤ ꯆꯍꯤꯁꯤ ꯑꯅꯤꯒꯤ ꯃꯊꯛꯇꯒꯤꯅ 90 ꯃꯅꯨꯡꯗ ꯂꯩꯅ 400 milligram ꯁꯤ ꯐꯖꯅ ꯁꯥꯏꯔꯒ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯥ ꯄꯤꯕ ꯌꯥꯗꯕ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯄꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯂꯦꯗꯤ ꯐꯥꯔꯁט ꯇ꯭ꯔꯥꯏꯃꯦꯁꯇꯔ ꯑꯗꯨ ꯐꯥꯔꯁ ꯑꯍꯥꯟꯕ ꯊꯥ 3ꯁꯦ ꯁꯤꯃ ꯑꯩꯈꯣꯏ ꯄꯤꯗꯦ ꯑꯗꯨꯒ ꯌꯥꯝ ꯁꯤꯛ ꯑꯣꯏꯕ ꯄꯦꯁꯦꯟꯗꯁꯨ ꯑꯩꯈꯣꯏ ꯄꯤꯗꯦ ꯑꯗꯨꯒ ꯑꯜꯕꯦꯟꯗꯥꯖꯟꯗ ꯑꯦꯂꯔꯖꯤ ꯑꯣꯏꯅ ꯈꯪꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯗꯁꯨ ꯄꯤꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯐ ꯐꯠꯇ ꯐꯖꯅ ꯅꯩꯅꯔꯒ ꯄꯤꯕ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯟꯀꯔꯦꯖ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅ ꯃꯥꯒꯤ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔ ꯀꯣ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯗ ꯄꯨꯕꯤꯔꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯐꯖꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯗꯣꯁꯁꯦ ꯄꯤꯖꯕꯤꯕ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯀꯥꯡꯕꯨ ꯆꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯊꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ 100% ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯅꯅꯕ ꯑꯗꯨꯒ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤ ꯐꯖꯅ ꯉꯥꯛꯊꯣꯛꯂꯒ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤ ꯃꯁꯥ ꯃꯎ ꯐꯕ ꯍꯥꯏꯕ ꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯂꯣꯟꯆꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯈꯪꯉꯕ ꯀꯥꯡꯕꯨꯗꯨꯒꯤ ꯋꯥꯅꯤꯀꯣ ꯑꯗ ꯈꯪꯗꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯑꯗꯨꯒ ꯑꯦꯂꯔꯖꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯀꯠꯆꯕ ꯇꯧꯕ ꯌꯥꯏ ꯄꯣꯝꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯍꯤꯁꯇꯥꯃꯤꯟ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯚꯤꯔꯤꯇꯤ ꯌꯦꯡꯉꯒ ꯁ꯭ꯇꯦꯔꯣꯏꯗ ꯑꯗꯒꯤ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯀꯥꯏꯅ ꯑꯗꯨꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯦꯗꯤꯁꯤꯟꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯀꯣ ꯑꯗꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯑꯣꯏꯅ ꯊꯣꯛꯄ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯦꯂꯔꯖꯤ ꯇꯧꯒꯟꯗꯦ ꯇꯧꯔꯒꯁꯨ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯂꯥꯡꯊꯛ ꯂꯩ ꯃꯔꯨꯑꯣꯏꯅ ꯆꯍꯤ 1 to 19 ꯈꯛꯇꯪꯗ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯤ ꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯝ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕꯅꯤ ꯆꯥꯕꯁꯦ ꯃꯗꯤ ꯑꯩꯈꯣꯏꯅ 100% ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ 1 to 19 ꯏꯌꯥꯔꯁꯤꯗ 100% ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯔꯣꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯔꯥꯎꯟ ꯋꯥꯝ ꯍꯨꯛ ꯋꯥꯝ ꯑꯗꯒꯤ ꯋꯤꯞ ꯋꯥꯝꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯔꯨꯝꯁꯤ ꯁꯣꯏꯜꯗ ꯄꯛꯑꯒ ꯂꯩꯕꯅꯦꯕꯀꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯆꯍꯤꯔꯣꯝꯗꯒ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯃꯦ ꯆꯍꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯁꯤ ꯌꯥꯝꯅ ꯃꯣꯏꯁ ꯑꯣꯏꯕ ꯀꯩꯅꯣꯅꯤꯅ ꯃꯣꯏꯁꯤ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯃꯦꯕ ꯑꯗꯣ ꯃꯔꯨꯝꯁꯤꯅ ꯑꯩꯅ ꯆꯥꯕꯗ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯍꯨꯛ ꯋꯥꯝ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯈꯣꯡꯒꯤ ꯑꯁꯣꯛ ꯑꯄꯟ ꯈꯨꯠ ꯁꯥꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯗ ꯍꯧꯖꯤꯛꯀꯤ 1 to 19 years ꯌꯥꯝꯅ ꯑꯥꯎꯠꯗꯣꯔꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯉꯁꯥꯏꯒꯤ 1 year ꯃꯈꯥꯗꯤ ꯑꯩꯈꯣꯏ ꯄꯤꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏna ꯈꯪꯒꯠꯂ 1 to 19 years ꯁꯤ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯔꯣꯟ ꯑꯣꯏꯕ ꯆꯍꯤ ꯒ꯭ꯔꯨꯞꯅꯦꯅ ꯂꯩꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯀꯩꯅꯣꯗ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯍꯥꯏꯇꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯑꯩꯈꯣꯏ ꯄꯤꯖꯈ꯭ꯔꯦ
ꯂꯩꯈ꯭ꯔꯦ ꯑꯃꯗꯤ IEC ꯃꯦꯇꯤꯔꯤꯌꯦꯜ ꯀꯩꯀꯥ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯃꯊꯪ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯁꯦ ꯂꯣꯟꯆ ꯇꯧꯔꯛꯑꯅꯤ